Kurumzari ISTV ki paumiyeng tabiri basing taram no uksari ngasi ke moroba pauda Chief Minister na District and Session Court Thobal sangakre hingsa yawba ihona lamdam masida hiram amatada awanba purak pangam loi haina Deputy Chief Minister gakhangam na haikre amadi Dimapur lambi yadraga jiri lambi semdanaba khanaba paliba sakarasina praja singbu usittabani haina Janata Dal United na phongdokre maruba pau sandong na pijari Hauzik district singi sagaliba district and session court singi manungda Thobal district na ahanbo oina loisenduna ngasi Chief Minister Okram Ibobina sangakre Law and Legislative Affairs Department senduna Thobal district court complex ta pangthokiba sangabagi thorom asida Manipur High Court ki Chief Justice Abe Manhar Sapre Works Minister Dr. K.S. Ratan Kumar High Court Manipur ki Judge Justice and Kotesor amasung Manipur ki Advocate General the Ace Ibol Susaru Yaki Thoromasida High Court Bar Association, All Manipur Bar Association, Thobal District Bar Association, Manipur High Court Bar Association, Muching Susaru Yaki Chief Minister Okram Ibobina Sakarasina, Tongan Basaka Torangi Tabak Sing Pakat Pagimatakta, Democracy Yamna Maru, Wediba Judiciary, Mapangal Kankan Hanaba, Infrastructure Kaya Sangat Sagali, While Bisarda, Mapangi Itin Piduna, Mara Labor Singbu, Nanto Kinanabagi Tabak Toroidabani, Misang Sanga Yangdana, Maralgi Matungina, Chabchera, PC Haki. Immediately granted bail. But I am talking in this court is going like that. I am not talking. Anywhere, any court, whether it may be Ukhrul, whether it may be Chirasanpur, whether it may be Bishnupur, why the honorable judges should be granted if they are arrested, whether it may be my son, my brother, my wife's family, why we should be immediately granted bail if those people who are arrested with gun. This is extremely short. Tungda Chief Minister na Court Complex amadi nong sagaliba mini secretariat yangsun magaluina uchara kaya sing suthaki hingsa yawba ihona lamdam masida hiram amatada awanba purak pangam loi haina Deputy Chief Minister gakhangam nangasi Manipur University da pangthokiba Human Rights ki training hodopake thorom da haikre Center for Human Rights and Duties Education Manipur University na sinduna Center asigi holda pangthokiba training hodopake thorom da Deputy Chief Minister gakhangam Center asigi Coordinator Dr. M. Suresh Kumar Dean of Students Welfare Professor R.K. Hema Kumar IAS Retired Sir Chandra Susaruyaki Training program asiga mari lenina gakhangam no makatan hakibada isagi hak manghandana ningtamna hingmagi rights asi miyoibana pokpadagi loina raklamani lamno masagi miyusingna masagi mathau masak khangmagi mahutta masagi hak tanbana hena khanbagum tawi kariguma matamda wathok amaga mari lenina miyoi ama leikidraba matungda sakarga yanadriba phawba aroba mathau mangam pangthoktana thamba haibasi lamdo masagi chanabida amuba kali tashin baga loina leikidraba miyoi adu kai kumnadabani paliba sakarasna matam khudimakta miyobigi hak ngakna thamnana bahonari miyobigi hak khongaunaba thingdana bahonabada civil society organization sing amadi miyamgi achoba thodang lei haiki Manipuri prajapun bakpasi sisi akai phurubasigi asiga haksang haudana waroji phawda mangam mato tawrot bangthok loi pungdana patra mahi par phawda tawrot hadse Masih ada pressure tactics tu orang ni, ada mampu. Masih ada against our beautiful custom. Apa ini? Sendiri ba, ada tu kerja kerja, meaningful ba, apa ini? Live day ada lah. Mari tawai santi, jadi apa? Nama betul. Ada apa pulakan dah? Santi ini semua hendak pulakan dah. Imun awal tarak kami yang suka. Lagi kita lagi kerja kami tu sini. Anu nauna mu, pangkalan kerja apa? Kunci meron asida. Kali kami tu sini ada. Anu ba, maya nak sok. Ina kan teman tu sini. Diri tu kita. Jadi days together, weeks together, sahan dah. Lahan baik masih ada Manipuri ekonomi. Sangat dinati. Training asiga mari lenna Dr. Suresh Kumar na lamdam asida nong makangdana thokliba miyobigi hak khongaung nabagi wathok sing asi kharadang oribasu hantahana naba pandamda training program asi pangthokpani training asida saru yariba singna phangliba gyan sing mipum kudimakta sandokpiu haiki
Dimapur lambi yadraga jiri lambi semdanaba khanaba paliba sakar asina praja sing busitabani haina Janata Dal United ke President M Tombina phongdokre wafam sing asi dal asigi babu prada leba office ta pangthokiba pawgi mifam amata mahna phongdokibani M Tombina makatana Kohima gi heritage village da lambi namthakibadagi Impal Dimapur lambi gari achoba phaunaba ngamdana lakpa numit taraga mathoini helaba phawbada government asina praja singi changdaba yadraba polam phanganana honaba ngamdaba amadi Kanadabasi Laibak Tibani, Maniputa Paliba, government asidi, Praja Singi issue, Kangen Pam Yoruba Kanda, Kananabagi Pibum the lady. Lambiasi, Zatpaya, Dabadagi, Jiri Lambida, Oina Traxing, Puslakani Hana, government Loriba Pirep, Partiasina, Tagapa Pongdoi, Adu, Lambiasigi, Nungba, the Gina Nungdolan, Pawagima Pum, Yamna Patana, Ladyba, Luna, Harib Lambiasi, Samjin Dringagi, Mangwina, Traxing. Port Puslaknaba Honaba Asida, accident Jingba, Toning the Batodokaya, Tolopayai, Lambiasta, security pig in Haribasisu, Yadaba, Amadi accident Tokpa Garising, security pig Drahibasi, Hangingai Odi. Dimapur Lambi, Yadraga Ziri Lambi, Semnaba Kanabasi, Praja Sing Bushitabani, Atupamatam Dalambiasi, Governmena, BRT, Pegilo Tolaga Semduna, Praja Sing Yawarapa, Layton and Mohonagadavani. Lambi Tatkiba Asidagi, Hauzik Chana, Tanaba Polam Amasung, Tawagim Uncle Pangno, Hangalibasi, Hantanaba Amasung, Marankaina, Panganana Batabak Pakat Kadavani, Hausi Hausumak Lambi Yadabagi, Namada, Kabarwala Sing Amadi Oil Pamapushina, Porche Kahena, Tankar Hanbada, Natana, Tau Pangna Dabadagi, kilometer Amahena Sang na Kiulip Nabanasing Basatariba Asidagi, Kanana Tabak Pakat Kadavani, Government Amahibasi, Haidokiba Wanga Nasat Kadavani, Paliba Sakana, Tangai Fadana, Sang the Yadaba Polam. Tina Pangani Haina, Nihak later a mediada, Haidokibuapam, Ningsing Bachumi, Masida Natana, Lorok Panta, Asida, Lomi Singi, Dakar, Webahar, Ataba Mamalda, Pangadabani Haina Supondoki. Janata Dal United ki, Magidagi, Lomi Singi, Harsing, Maman Hendan Bibi Nabuki the Makta, Aduga, Lambisha Tuba, Matam the Semi Nabuki the Makta, Luna, National Highway Protection Force. Janata Dal United and Manipur the Polo Gudi demand of Lakone, Kashima of the Canary Haiba, Aduga, Assembly the Warrior Blur Center, Tagre Haiba, Praja Sing Hakutana Bag, Hak Southern Deleng Titis, Madagi Positopiro, High Tabak, Tabu in the Pantopiu, Emile Kadra Super Jagi, Koigi, Mihulamo in opposition, Takta Koi Wahikra Hajabasida, Nungai Tabato Widanaba, Tamjari. Impal Dimapur lambi Kentucky badagi gari satpa yaraktaba chaywol ama helaklaba asigi matangda CPI Manipur State Council na sukhanakre hauzik pot chai tangkhalakpana maram oiduna thau phangdagi awaba kaya sum mayoknare masina no moda tangai phatana changma polam sing hena tangkhalakpagi akiba leire punamasi yenglaga athuba matamda Kentucky lambi asi samjindanaba Manipur Sarkar Kendra Sarkar na chingba punamata takshali masigaloina Impal Jiri lambi amasung Impal Jasambi lambi ningthina samjinduna mapung phana sizinaba yananaba Manipur Sarkar BRO amadi BRT tasu takshali miyamna thau phangnadabadagi awaba leiriba charak asida lanai karbar wala singna sendongi damakta yengduna kusemgi thau tangba tholakpa se marilneba minister na department amadi oil deposit ningthina check tawduna miyam da ningthina thau phangnanaba sillu haiduna State Council CPI secretariat ki mifam asina takshali Nagaland ki Pesima da sing ningkhai bana maram oiduna lambi satpa yadabadagi Manipur da petrol phangdaba haure Pesima da sing ningkhai khibadagi lambi satpa yakidaba chayol ama helaklaba phawbada Manipur da di oil pump kaya thau leitre haina thonglona ba yaure miyamna thau phangnana bhona bada awaba mayokna ba haure nakalamorom da oil pump kaya petrol leite haiduna thonglona khrabasu black ta petrol yonbagi changdi hengelagli nasi phawbada petrol liter da lupa marfudradragi na chama phawbi yokre Nakalamurumda, Impal Jiri Lambigi, Barak Turel Matata Sabatongi, Clam, Nantokpa, Amadi Nung Dolan Mapada Gari, Ama, Pajinduna Labadagi, Port Yauba Gari, Satuk Hena, Panduna Lairubadu, Yadabatong Samjinduna, Nasi Pavata Gari, Chanirom, Impal the Tunglare, Awat Pagari Sings, Escort Kalwana Tunglaragani Hena, Didi Sidagi, Pangpau, Amanhari. Amurumda, Impal Dimapur, Lambigi, Nagalanda, Chingning Kaibagi, Gari Satpayada Duna, Petrol Gi, Pothok Puba Gari Sing, Impal the Torpa Yadabadi, Tau Amadi Gyaski Awaba Ase Yanglaga, Garang Minister Conference Holder, Consumer Affairs Minister Oken, Didi Sigi President Ranjit Yauna, Ayo Sigi Deputy General Manager,
KI Singh amadi Petroleum Transport Association gi mihu chingyauna Dimapur da panduna leram pathau amadi gas gari sing jiri lambida lakna ba khangan kre Kharkati dagi LPG bullet gari kuntra oil tanker barifu jiribam lom da lakre makatana impal jiri da lambi asida thau amadi gas gari sing chathok chasin tawduna state asagi dakar ba thau amadi gas pusilana ba thabak pakat pa hokre hari Sana konung Manipur sakana lotion ba yaroi haina sathar pawakat me pham ngasi ka thana numit kun tare ne sukre ngasi su Manipur People Struggle Committee school gi mahiru sing amadi tongan tongan miyoi kana wakat me pham sathaki Manipur People Struggle Committee gi working president SM Sundarana phongdor pada sakana sana konung lotion ba yaroi sana konung kannana bhona bada committee asina su angam mamateng pangani haki aduga historical monument ek isi asiba port tawgodo adu kunung jidi hospo hingnan lagi aduna hinggan lagi port am the historical monument ek ki makhada loksan ngani hai ko ni ya sung ngomoi hingan ngai sida phabam de tongni to hanni aduna hojik manipur punam ki miam ki ulje khangaga ulje manipur miam punamangna kunung loksan ba ya de ha ba hojik yauche mana khangbi bagal loinana nahan logi ba cabinet ki decision che hantok piu hai ba wa pham che ai masi media thongda in thamche Professor N Mohindrana Kihob amasung Andro haiba kalam ama pauche da irakliba sigi matang da development organization Andro Kendra na nuai taba phongdokre Andro Kendra gi kihom horiba mapham sing sel changna masa mathanta panghog da hoba manbagi maong da professor na lawriba wakhalon adubu yaning da phongdokre organization asigi kamguna paumishinga chatuna Kendra sigi kihom thariba mapham sing yangshin kre organization gi general secretary abung shana hakibada festival asida sarup yakiba phama singna putholiba kihom sing asi sel changna tongan tongan mapham kaya da tharga puthorkibani masida akang hai kaya gi pautak sing lawribani haki Thangjam Agro Industry gi proprietor Joy Kumana professor na pusilakliba wafam asigi lanai interest karino Kendra sigi phama singna kanana paisa thadakiba yaw Phama Singda Kanana Pasha Tadakiba Yawbagi Hanki. Bakaliba Tabuk Sing Asina, Shamilon da Sakot Pada Mating Oiribani, Organization Secretary Abungsana Makatan Hakibada, Kendra Emelega Kusam Naduna, Bakaliba Tabak Thorum Singda Jad Bizat Kaidana, Apunmana Pangani, Haiba Wakalonda, Sanction Bani Haki. Professor Ozamu Indrona, Nasagi, Equigi Kihomna, Kanaba Pide, Kihomji, Hen Kanande, Habasimati, Tasing Hargadi Lali, Equigi Professor Moindrona, Sing the Kaduna. Yung lok amadagi lok ama sing ama karaga masagi ima ibel sing aduga allaman sing asina yamna wana honal jaba thajaba farm sing asibu pharma sing asibu mahangna kai sulaitana khanbi badi tasengna ai lalene lawi aduga mahangna sing da karaga mahangna suggestion kaya puthok piraga hena chakhanna nabugi mongda hena profit lena mongda sinbi rambo orgadi faide nuai gedamni lamdam masidadi ngasi phawbada haujik phawbada akoigi honorable amadi Luna development organization Andro Kendrana, Jinga Kutka Manana, Tabak Kudimakta, Hiram Kudimakta, Sangsel Haiba, Wapamasi, Ahanba Makta, Tamjaningi. Kumala Park Sports Complex Talaiba, National Sports Academy Archery, Taekwondo, Amadi, Weltingi, contract basis ta coach ahum logodori. Hena Kupamarol, July Gitang Kungini, Twedigina Kunmapan Popagimanunda Academy Asagi, Office Award Kangnawa Yagani Haina, Bureau Affairs and Sports Director na Kangalakli. Impan College gi geology gi oza ibo soba madi physics gi oza sarat pu transfer to yaning de kudakta sarkar gi order hando kadabani haina college asigi mahiru singna wakan phum chathakre mahiru amana phongdor pada mamang da college asigi oza manga atopa college da transfer to kibadagi oza watuna leingi charakta amuhana oza ani transfer to kibasi yaning de mahiru singi yengbiduna sakana oza ani asigi transfer order kaktrabadi amadi award pa oza sing hapsindrabadi khongjang kaya chaksin gani haki. Now, till now, this list us now they order to transfer the 2 lectures now. This makes the surplus to all the students of our college. So I requested to the concerned authority to withdraw such an order immediately, and I requested to the concerned authority to fill up the vacant post of the teacher in our college. Thanks.
Anganwadi worker amadi helper singi pandun lariba tha taraga mangagi honorarium pitho uhaibana sing madabi sing yauba memorandum ama chief minister the pishan kre Anganwadi worker and helper union manipur sinduna irabot bhavandagi masing yamlaba mioi singna chief minister Bangalore tamda lakpada kanglagi nokcho thamba gate mayada police na thatuna miyam adubu chalhan khide mafam adudagi mihut taruk khandokla matungda chief minister ga unaba changhan ki union gi makedagi Anganwadi center singda piriba supplementary polam sing chow haiba yadre asigumba polam sing makhatana pigidab orebadi pibiraganu sahihum phu suraba Anganwadi worker amadi helper sing sahihum phu mangada sangdo handuna pension gi khutong saba pigidabani Anganwadi center amada thabak tawribu worker aduna thokiba matamda helper aduna worker kahan gidabani haibana singba wafam kaya memorandum aduda yauri Employment of European Credit Transfer System in India Haibasida Numini Chupna Satakataba National Seminar Ama Nasidagi Oriental College gi Multipurpose Hall Hokre United Grant Commission UGC gi sponsor Makada Oriental College Amadi NG College Anina Punu Sindra Pangtokiba Seminar Hotopaki Thormaduda Manipur University Registrar Professor and Lokendro Oriental College Principal Dr. Thodam Biren Amadi ASRD University of Delhi Physics Associate Professor Dr. Dijendra Sharmana Thoromgi Maru Oiba Musing on a Saruyaki Seminar Sigi Convener Dr. K.S. Arunana European Credit Transfer System asi Europe ki countries sing dadi hanati ki chana bahukre system asi India da sumapung phana chana hanana ba pandam da seminar asi pangtokpani system asi na mayu singna makhuna tamliba mahi edu mapung pharabra phadribra haina khangjinana ba amadi makhugi gyan losing hengar hanbada asoba mating oigani haiki tungda technical session da resource person kana toan ba topic sing da wanganki Rampur, Simla, Amadi Himachal Pradesh ta pangthokiba ani suba National Kuosu Kung Fu Championship ta team champion Oraklaba Manipur ki team Amadi Kuosu Kung Fu Federation of India ki Grand Master Dr. Jogeshwar bu harau tayam opage thoram amangasi Manipur Press Club ta pangthokre All Manipur Kuosu Kung Fu Association asinduna pangthokiba thormaduda amzugi President Shamjai All Manipur Kuosu Kung Fu Association ki President Dr. Waimani amukogi Vice President W Gonendra Singh Bamioi kyana saruyaki Dr. Jogeshwar amadi team champion oraklaba miyo singda kudol pot sing piduna puning thogat pa utki Thasagi tang taraga mangada sangange use konda laiba CS Ibohol Institute of Mentally Retarded ki campus ta Maoist Communist Party na bomb lang sinduna attack torumbagi thong Institute asigi thau puba singna yaning da phongdorakli ngasi Institute asigi thau puba singa unakiba amada secretary organization CS bisak masana phongdorakpada Institute asi Center for Mental Hygiene gi makhada chalaibani chalariba asina ministry dagi phangba apikpa sendang gi makhadani lising masamapon humdraga mapanda lingkhatkiba Institute asi Rims amasung Rims ki director ga karigumba hiram amatada mari leinade Rims ki director na chanja thumja tawkhibadu white money on thok nanaba makhogi matenga loina chalaibani haibasi aranba wafamni hiram asiga mari leinana Maoist Communist Party Manipur na thador pacharol amada ningthaujam ibol haiba mioi adusu institute asida leite maramaduna asgumba aki khangi thodok matungda amohana thon biganu haina appeal tawki अखोगी ऑर्गेनाइजेशन चलाइबगी पैसादी मिनिस्ट्री दगी फंड मचा मक फंगागा यांगवाना चलाइजबनी रिम्स की कनोगा पैसागा अखोगी ऑर्गेनाइजेशन गा मरी कैमो लेना दे अदुगा डायरेक्टर ना और मागी नुपीना अखोगी ऑर्गेनाइजेशन दा मतेंग पैसा मा भो पांगपसु लेते अखोइना सु निरुदे मोइना सु हंगक्ते पैसा पीगे वालिब्रा खोलिब्रा हैना aduga mari chuklai leina daba mafam chida moina koida bom langchin bidana akoigi mentally retarded oiba angang amana pairu dana sumaina sikai noina hanga pasya ekoi thamo yang kai ningai ni aduga masida kai gumba soko panba yor magadi moina angang si singbangam doribra natraga ekoigi organization gi awaba mayam thengnaga doribasi moina ko hanbibangam doribra asini akoina hoji moida haijani si Amaromda All Manipur NGOs Forum Manipur nasu thodok adubu pendaba phongdorokli Forum gi President Y Surchandra haikibada Maoist Communist Party na media da phongdorlebo phamadu aranmani hena kupna thigatlaga phongdo haningi Rims amasung CS Ibohol Institute of Mental Retarded ka karigumba hiram amata mari leinade Manipur da leiba amasung miyam gi seba tawriba NGO singda aki akhang pibagi thodok matungda susata haningde karigumba gyan tanadaba thodok thoklabasu forum gi kuthangda Loshinana Hona Haningi Haki
KCPMC gi mayai losangda lupasigi lusing purel tamngan mamaiteina mayai tangbal loduna chathaki lupasigi lanmi sanglup kalipak army gi luptit pham oriba military affairs council gi kuntragani pan subami pham pangthokre hari mifam aduna langol biu charitable trust gi matangda khanaki lupasigi chairman tamngan mamaitei amadi information and research affairs secretary ningtam mamaitei ani na thokpa cherol amada langol biu clinic ta chathaki thawong adu lup asina loba phirep amagi matung inani luptin gi ruling amagi matung in langsung kiba hand grenade adugi pin chatlaga so poka hand kitabani detonator da kublak pa polythene cover adu lokthok tana tawkibani lobasna haurak patagi lanai clinic singda miyeng changduna laki private clinic sing asi anti people oi communist ki landi miyam gini fee amadi charge puba thangma ngamdana lawi doctor singi yam leba income tan pham oi lariba singi changja pham laite hari thodok thokiba numit aduda private guard singna tawkiba thawong aduna lupki kamaret adu awa labadi patap loyum pipam thopani adubu mana haitoi sing thoina nan thoktuna lakpadagi thodokpa patap loyum piningai oidre hari DK kurungthangi mayamba thokpa ama laikhidabagi matangda sora amadi minokul anigi marak tangarang numidang nongmai yauna khana chenabagi thodok amada Soradagi Niamudin Koba Chahitaragan Toy Rom Suraba Angang Ama Nomina Panduna Sikibaga Luina Muikia Sok Patagi Hospital the Lakanari Hatadaliba Public Hospital the Lakanari Sok Passing Pangal Political Forum Yangshin Cray Foramasaki Maru Mui Ama Weriba Amai Kana Tadokasada Chenariba Mi Hat Pamui Asi Atubatam the Mari University Potokabani Haki Nasi Sorada Toybal Lagativa Todoxida Nomai Maruna Pandana Mi Shiriba amadi sokli bisi karamba makhanda karamba group na kawa nongmeino amadi karamba makhangi nongmeino haibasi thijan basi PPF panan political forum gi spokesperson amoina nasi miyam punamaki civil society punamaki ahan ba phamthang ohinjaningi maramdi nongmei kapaga mi siba hore amadi soe adu nongmei si tongan ba media gi na traga tongan ba source lagi amana kapani haina sa allegation tongai ba punamak se nongmei marusi gi test tobiraga karamba group na nongmei kabai karamba makhani nongmei sinai haibasi thidokpasina haibu thoi ba thodokti solution propada khwaidagi laiba amadi khwaidi chungba step ni haina lawi Manipur Adventure and Alliance Sports Institute Masina Sinduna Keraudulaiba Masigi Complex ta July Gitang Kungamanga Tagina Contramatui Power Adventure Course Amapang Tokadori Hena Kopomarul Gidamakta Masigi Office Tagi Kanglawayagani Hari Environment Conscious and Economy Liberty Foundation Sinduna Nomagi Oiba Liam Nalayamagi Kem Ama Ningomba Maya Likai Community Holder Pang Tokre Kemasida Likai Ashina Konba Pamdagi Muikia Layanki NEET UG 2013 result ki matungina MBBS BDS tamdana bagi khaba candidate singi counseling athabu matamda pangthoktuna candidate sing admission tonbinaba parents association of selected candidate singna si minister detection khari Manipur press club ta pangthokpa pawgi mi phamamada association gi president Sanjam Raghubir na phongdokibada ngasi Imphal da phongba pawse kharada Manipur pre-medical test July 28 natraga August mari da pangthoklobi yai haina yorkiba asida hanana Kangalaba candidate Singda Chamnabama Pole Supreme Court Ngarang Takiba Vadik Adusu Lana Arthanba Media Tenere MCI Dental Council of India Amadi Atay Lanai Medical Institution Singna Nitayumpam Oiduna Ming Chalan Kraba Sing Yauna Samdok Laba regulation da Pangtoki Batabak Singdi Chana Dabat Tauroi Haina Court ki ruling asna pali masna maram orga MBBS BDS tamnana bagi counseling athabu matamda hawan binena Chief Minister na mari na authority da pautak PBU haiki counseling की प्रोसेस है अथु हम तब दा लसिबिनो एडमिशन तोलु हनु बिउ काउंसलिंग थिंगे अदुगा हाना बगी मयान लौरिबा एडमिशन हाना तौरबा खकनते एडमिशन तौगिबा लोइबसु अदुगा हजिसि एडमिशन की प्रोसेस से तथरिबा सिंग हाबदि काउंसलिंग की फॉर्म थारगा काउंसलिंग के डेट फिक्स तौदन लेरिबा सिंग से असु चुनो लसिबिनो तो थोपनि हाबदि याइना Anjuman Sataki Badrapta Gari Huranba Mui Mari Pagatura Gari Mari recover Tokre. Parva Mu Singadudi, Lilong Turel Ahnbi, Kali Kongdagi, MD Altap Hushan, Apok Palakitraba Nazimudin, MD Mazibur Rahman, Apok Palakitraba Azid Ali, MD Nasir, Apokpa Alaudin, Amadi Tobal, Amakchamdagi, MD Riaz Khan, Apokpa Manowar Kawi. Anjumangi Coordinator Hazi Maulana Muhaizuddin na Pongdo Kibada, Lamdam Asibu, Apapa Kunai, Ama, Ohenaba Changshila Pongjangda,
Thobal amak chamda drug case over gang kurpu ama thugai bangam kre changshileba khongjang asida civil society amadi miyam na mateng pangbiu haiki achum balambi da chapi ninglaba mioi singnan juman islai muhasara ke office da laklaga ta nabina na bakhangan jari lamdam asigi civil organization amadi irai cha pum namak na mateng pangbiu hai jari aroi beda haning badi irai cha pun namak na isa gi gari macha amadi choba pak toba matamda mafam chaba yenglaga section na pak tobiu hai nan juman islai muhasara ki maike degi miyam da appeal tawjari Sakana sana kunung lausin na ba laukiba pirepadu Silong Manipuri Students Union na yaning da phangdurokli miyam ge mihuti miyam ge khonjal tagadabani lisingani taruk September kun ga taruk ta inakiba yana se adu sakana masana sagai bat taribra hanglakli nungoi litan makhong tagi class 3 tamlebi nupi masama rep tawkiba thodok adugi matang da UMOMSU Impal East District amadi lamdam adomgi miyam yauna JSC amasem kre MSU mayai lusangda pangthokpa pawgi mifam amada JSU gi steering committee gi member L Sorojini na hojik Manipur da noma kangdana nupi bu rep tawba ot naiba thodok ya thorokli nungoi gi thodok asida police department atuba matamda charge that kadabani forensic science department su asangba asengba khudam changdam adugi report atuba matamda thagatuna mara leiraba leba popam athembabu matik saba ain gi cherak pigidabani hari mara leba miyoi singu dandi pina bhona bada achauba lenga ama khaki makha polak padana maram or kanda aikoi hariba khongjang sida yu amona achauba daita logjarakpani karigumba hariba sida mayon chumna pubiraktraba tawbiraktaba targadi Mairik pidi maijau bi hauroi hainingai lekte police department dagi su amadu medike gi su ayamba rai piga doiba mokoi bichar chathaba yana bohona ga doibadi department ani sini haiba makha thamjabaga loinana department singchina pungning singjari All Manipur Muslim Students Organization amasung AMMGS Unit Sathaki Drive ta ngarang Imphal ya ko leba hotel dagi nupi ama yauna miyoi ahum Ramzan gi niyom kain leram badagi phagat khre hari miyoi omasi bhab tam nerba matungda imung manungi miyoi singna sinakre nakalamromda Soragi thodo asabu yaning da phongdorli Soragi je sina changsilak pataba khudimakta saru yagani su hari Popudangari bangang ama ragailong da hundoktuna thamlambadagi Imphal thanagi kangbu amanangarang numidang lokatuna medical checkup torba matung dangasi social welfare da sinakre hiramasige mari lenena FIR ama lokat pagaloinana kanagumba imung manung mama mapa amadi mari mata singna angang mangba natraga phakiba lerabadi Imphal police station gi OC natraga director social welfare da contact tobiu hari Unified Sports Government of India gi Makada numit mangani satakataba special residential camp NSS Unit 1 Sawama Higher Secondary School Thobal da hokre hodobagi thoramda physical education gi lecturer N Nilbabu instructor M Nimthemsu saruyaki Manipur University na loba BA BSc BCom BSc Biotechnology BMW gi taruk suba semester parikha gi fall lock thokre Nirmal Bharat Abhiyan gi matangda nomagyo workshop ama kamjong headquarter ta pangtokre North East Border Area Development Organization Manipur na PSED gi CCDU ga kusam natuna pangtok patromasida director Samakanta SE Sankripau Basu SE L ibom sasu saruyaki border area da laiba yumthong khudimak sanitary latrine sahana na papanam da workshop ase pangtokpani L Samikantana Manipur gi oina sanitary latrine lak ani makai sagadabagi manungda lak ama lising marputret lom sari awar pasing sana na bakkan honari haki New Kamogi President Oiramba Komdram Robindro Lekitabada Lup Asina Wapa Pongdurakli Amoromda Manaba Wakalon Lising Lup Linkat Pada Soba Todang Logduna President Oiramba Soram Kiran Kumar Lekitabada Lup Asina So Wapa Pongdurakli Hosu Makatana Sanabigi Pau Lobisi Ngasigi sanabagi pauda Impal East District Football Association na sinduna Kumalapak Main Stadium da sathariba Maharaj Kumar Ghanendrajit Memorial Super Division Football Tournament ki ngasigi sanakiba match ta upa kyamgaina ESU Wangkhaibu goal ohum ani da maithiba pikre upa kyamgai goal ohum adu TS Kirana goal ani aduga N Santanuna goal amasan ki amoromda US
ESU Wankagi goal Aniaduna AB Kapang Sing Amadi Y Jiteshona goal Amsan Kibani Hayang Yahan Mesta Citizen Club Amadi YOSE Anina Shanaragani and is Mesta 11 Star Amadi YWC Anina Lambato Naragani. Impala West District Football Association Sekmai Desa Tariba Taraga Marirak Suba S. Birendra Singh Memorial Super Division Football League ki ahano match ta DM Rao Sekmaina Sagolban United po goal ama sunoda thoikre ani suba match ta nako nambul mapal na young physic lalambung makong bo goal ama sunoda maiti ba pikre nako gi ama tangai bo goal adu jasubandana sankibre Kang Apex Bodina Topam Topatabak Sing Amata Tok Dabadagi Noma Nomagi Kang Masana Simut Kibayabagi Pum Delay Hana Ya School Kankutki spokesperson Sanaton Samra Pongdoragli Ya School Kankuna Sinduna Manipur Press Club Tapang to Kiba Pau Gimi Pambatuda Kankurasigi President R.K. Sana Zauba Advisor and Kanta Amadi Kankurasigi Muru Topuba Kiasu Yaki Kang Apex Body Amo Wediba Association Sahigi Pangtopam Tokpa Tournament Pangtok Taba Association Sigi Makadalebi Unit Ching Amata control to the unit ching na Makomako get toning banium da tournament to win a tournament sing da Kanazenavakia Torle Apex Bodina Makogi Topom Topa Tabak to the Basida Sakana Miyang Changbiu have a wapam sing Sanaton Sarmana Makatargli Bisnupur District Athletic Association Sinduna Tasigi Kungamatoida Hot Marathon Race Mapangto Lagani Masiki Matanga City Tim Rotariba Tidim Motostar Paugim Mapangtoke Mapamaduda Athletic Association Manipuri President LZ Secretary Amati Tidim Motoski Area Manager Pranab Sarap Lunina General Manager Dorendra Pilemsu Saruyaki Tidim Motosna sponsor Toduna Pangto Kadaba Marathon Si Ngakong Kuliandagi Lamtarga Moirang the Lamtung Pam Oigani Paugim Pam Asigamari Lenina Tidim Motoski General Manager na Pongdo Kibada Matung Tarak Pajay Sindasu Hamarathon Reasasi Pangto Nanam Horagani Masigi Ahanba Manada Lupalasing Contra Anisuba Manada Lupalasing Kunaduga Om Subada Lupalasing Taraga Manga Luenena Atay Price Kayasu Pigani Hai Athletic Association Manipuri President Ajitna Athletic Association da Asigumba sponsor Tobasi Yamna Tangi Atay company signature sponsor Tobidura Athletic Masana Sibu Hena promote Toning Magi Pam Pongdoki Ngasino Magi Okiba Ainga Sagi Pau Pizari ICA Lampir Patagi Pagba Paugi Matungina Gasigi Quaidigi Sakibasi Celsius degree Controm Doi Dasmik Ani Oki Aduga Quaidigi Ingmana Celsius degree Kunganitoi Dasmik Mapani Nuksata Yawa Ising Manilgi Changna Ayukta Chada Marfudragani Toi Oki Aduga Numu Matunda Sada Hupugamari Oki Nung Chukide Roibada Maruba Pau Amukana Pizari Chief Minister na District and Session Court Thobal Sangakre Hingsa Yauba Ihona Lamdamasda Hiram Amata da Onma Purak Pangamloy Haina Deputy Chief Minister Gakangam na Haikre Amadi Dimapur Lambi Yadraga Jiri Lambi Siam Nanaba Kanaba Paliba Sakarasina Prasang Ushatabani Haina Janata United na Pondokre ISTV Pauming Tabiribasing Amakana Kurumzari